Bilang tabir bakhoi pumnak po image TV na taram na okchabagaloy na Rajesh Kumar na kurumjari ngasigi maruoy pauda Capacity Building Conference on 5G ngasi Chief Minister N Biren na hudokre Jenimski Boys Hostel number 3 Sangakre Electric Vehicles Charging Infrastructure and Renewable Hybrid Energy in Northeast India haiba thimda numit nini chacharakpa awareness kam workshop ngasi loisinkhre Ukrulda Lomi Singda Ningtham Marumrang Yenthokri Loinana Taratet Suba and Haricharan Memorial Sub Junior Boys Under 15 Football Tournament 2022 gi Champion Cookie Elsina Oikri Mapungoyo Pau Lobirasi Manipur Lengaki Information Technology Department Sinduna Manipur da 5G connection Hogdokpaga mari leinana Chingmairong da laiba Classic Grande da Capacity Building Conference on 5G ngasi Chief Minister N Biren na hogdokre thoram du da wangangla duna Chief Minister N Biren na hai Indian Institute of Information Technology IIT hangdoklaba Information Technology gi matam asida Manipur da horokliba mirol na IT da mai onsinbagi mami udribasi laibak thibani IT gi lamda sotharabadi malem gi chokhat lamjel da saruk yabangam loi lamdam asigi mama pa oibasingna masa sing lairik laichu tamba loiraga lainga ki thabak tawraga imungi mateng oigani haibagi wakalon thadrok triba makai Manipur chokhat pangam loi lairik tamli haiduna pangtam da tambagi mahutta malem gi IT gi khongjel da saruk yabangam nanaba hotnaba changi haina su Chief Minister na makata ke industrial era dagi now we're coming to the information era. Information era is that we have to catch this up. Ako masika punal iroy dayaro, punal sa tabiyaro. Adu gisa na buhay magda ay koy export with the credit. Kan bo the credit. 5G dila ani who will use it? 5G is coming. Who will use it in our state? Papandagi siya na ko gudro na. Ay gi concern niko. Siki posima kwi guardians, parents, university, college, they don't have said. Machina, kana ningi, naina ningi, my own kara, concept kara, vision kara sense to ningi. Thorom Aduda Chief Secretary Dr. Rajesh Kumar, DG DOT Asutosh Sharma, DG DIPA Tilak Raj Dua, Additional Chief Secretary V. Bumlunmang, Special Secretary IT B Zone, Lanting Kumar, Central Amadi State Government ki senior officials singsu saruk yaki. Chief Minister N Biren ngasi Jawaharlal Nehru Institute of Medical Sciences Jenims Sorok Porompat ki Nupag Hostel number 3 Sangakri Hostel Sangabagi Thoramda Health and Family Welfare Minister Dr. Sapam Ranjan, Public Health Engineering Minister L. Sosindro, Additional Chief Secretary Health and Family Welfare B. Bumlunmang, Director Jenims Professor Laisram Devan Singh, Jenims ki Dr. Amari Staff Singh Su Saruk Yaki. Thoram du Chief Minister N Biren na hujik Jenims da hungba kaya lakliba singgi matang da paladuna ai hospital asida ICU bed masing hengatle neurological surgery facilities sing hangdokle oxygen plant sing hapchile amadi kidney transplant tawgi operation sumai pak na pangtok pangamle haiki masidanatana Jenims da MBBS course Zathari bagi sit masing hana sama lerambadagi cham yankhaida hengatle loina ngasi nupagi hostel sangarbanina ahenba mahiroi thambada mateng oirgani haiki state asida tinna chikpadagi orencia susu gamusi kauba bacteria makhal amana thohanba scrub typhus na maram oirga mi sibagi thodok leptuna thorotli masigi manung channa Kangpopi district ki Kuki Makui dagi angang ani yauna miyoi ahum laikidre
हिरम असिगी मतंग इमेज टीवी ने फंगबा पाउदा तिन चिकपदगी लेखिद्रब मियोय अहुम अदुगी मनुंगदा मियोय अनीदी रिम्स हॉस्पिटल दा लायंग ननब पुखलक मतुंगदा लेखिदबनी अदुगा मियोय अमना इम्फाल दा लेबा हॉस्पिटल सिंग यौबा नंगद्रिंगैदा मकुई विलेज दा अदुमक लेखिदबनी रिम्स हॉस्पिटल दा लेखिद्रब अंगांग अनी अदुगी मसागी चही निपान खक्ता ngairiba किंगवांगबो अपोकपा विमलांगबो अमदी मसागी चही अहुम खक्ता ngairbi माइंगौ थानलुई अपोकपा जिंगशुबोनी किंगवांगबो अक्टोबर 22 दगी रिम्स हॉस्पिटल दा लायंगलबा मतुंग नवंबर 8 दा लेखिदबनी लोइनना माइंगौ थांगलुइना था असगी मरीदा रिम्स हॉस्पिटल दा लायंग नानबा पुखलकलबा मतुंग नुमित अदुमक्तदा लेखिदबनी हारी अमरोमदा खुल असिदगी मियोय अहुम असि लेखिद्रबा मतुंग होजिकचु खुल असिदा लेखिद्रबा मियोयसिंग असिगा लायोंग मानबा अनाबा खरा लेरिबना लेंगाकी मरि लेनबा सिंगना खुल असिदा लाकपिदुना मियेंग संगबिननबा खुंजा सिंगना लेंगाकी पुकनिंग सिंगसिलकली 18 computerized eye testing and eye care center Thawal amadi wall expression pictures anina khusamnaduna ngasi poppy leirang haina mingthonba manipur gi haurakliba nahasingda war on drugs ki matangda saithaba maibam 18 maiteina producer oiduna puthokpa manipuri music video album ngasi manipur press club ta release tawkhre ngasi gi thoram aduda Power Minister Thongam Biswajit Singh, Tourism Corporation Manipur gi Chairman Karam Syam, Manipur Handloom and Handicrafts Development gi Chairman KH Bomsa, Narcotics Affairs and Border NAP ki SPK Megachandra Singh, Imphal East JP gi Upa Adhyaksha Dr. Khetri Tama Amadi Social Worker Laitan Them Basantana Mathang Sina Athoi Mithunglen Thoram Mapu Amadi Akhanaba Mithunglen Sing Oina Sarukyaki Thoramga Mari Leinana TH Biswajit na hai Leibak ama kanba haibasi leibak aduda leiba praja singgi mathodangni apaba samas ama oinanaba hotnabada mipung khudingi achauba daita lei mioi ama khaktana apaba thabak tawraga leibak adu apabani haiba khak yaroi haina phondoki electric vehicles charging infrastructure and renewable hybrid energy in northeast India haiba Timda CSIR IIP Dehradun CSIR NEIST branch left Lamphel Pat Amadi Transport Department Government of Manipur na Sinduna City Convention Center da numit nini chatharakpa awareness kam workshop ngasi lotion khre thorum aduda Langthawal SC ge MLA ke Syam Wabugai SC ge MLA Dr. U Deven Amadi CSIR NEIST Lamphel Pat ke Senior Principal Scientist Dr. Ais Birkumar Nasingba Maru Oiba Miyoy Kayana Saru Yaki Thorom Aduga Mari Lenana MLA K Syamna Mahiroi Singna Punsida Mai Pak Miyoy Ama Oige Hairabadi Thabak Ama Tawada Hana Plan Tawba Asi Yamna Mathau Tai Akang Ahi Singna Hairakpa Sing Adu Munna Taba Amadi Nainaba Asi Yamna Maru Oi Haiki State asida toina thokpa tongan ba disasters singdagi matau karamna gakthokadagi amadi awaba taraba singda matau karamna mateng pangadagi haibagi matang nomagi oiba awareness program amang asi pangthokre Imphal West District ke Kangabam Lekai da pangthokkiba thoram adu Lenga ki Relief and Disaster Management Department ki matengna Directorate of Civil Defense Manipur na state asigi urban local bodies singda disaster management ki matang da training pibagi manungsan na pangthokkibani thoram aduda SGRF Manipur amadi Indian Red Cross Society ki tongan ba expert singna saru yakiba singda tongan ba disaster singi matang da takpi tambeki loinana saru yakiba singi maikai dagi su expert singda makhoina khangning ba wahang kaya hangki India macha mari tongan ba case da Myanmar gi jail da leiruba matung jail gi matam loibdagi honobi matung inna Myanmar gi authority na ngasi India da kusinharakre Kusinarakraba Miyoy Mari Adudi Chandel District Tagi Thangtin Lin Pautin Len
ngam khowang aduga sugunu town dagi limnailal marteni Indo Myanmar Friendship Bridge mayad laiba Myanmar gi immigration office ta pangthok khiba khusinnaba aduda India gi makai dagi senior immigration officer Krishnanand amadi More police ki OC CH Anand aduga Myanmar gi makai dagi immigration officer Situ Kyo saruk yaki Evangelical Churches Association isi a linkhat ki basahi yang kai subugi sana pudong ba thorom ngasi isiagi women department sinduna moregi mission bang dalaiba isi church to pangthokre for this God is our God for ever and ever haiba team the pangthok ki thorom aduda Reverend Tongkhai Haukip na Golden Jubilee Stone gi maikum hangdopaga loina balloon sing thagat ki tungda Dafi haibadi gong yangkai tinduna makha taba thorom sing chathaki thorongi manung channa laikidraba church leaders amadi members singbu ningsingduna minute ama tumina lepki thoramduda DK Laina na Golden Jubilee souvenir su fonki Mission for Integrated Development of Horticulture MIDH amadi Pradhan Mantri Krishi Chinsai Yojana PMKSY schemes ki makhada district office horticulture and soil conservation ukulna sinduna rabi vegetable hybrid seeds drip and sprinkler irrigation equipments yanthopagi thorom DRDA whole ukulda pangthokre thorom aduda ukul DC Krishna Kumar district horticulture and soil conservation officer KS Manorama district agriculture officer Berin Chon Rangam Nasingbana Saruk Yaki Thorom Aduda Lomi Cham Yankhaida Garden P French Bin Cabbage Tomato Onion Nasingbagi Maru Piki Lomi Tra Marida Drip Irrigation Amasung Sprinkler Irrigation Equipment Yantoki Thorom Aduga Mari Lena Case Manoromana Ngasi Yantok Libasida Yahodaba Amadi Tahodaba Sing Makhatana Pikigani Lomi Punamakta Kanaba Pangananaba Tabak Paketkani Haiki Sahi Humpugi Mathakta Laiba Ahal Singbu Doctor Amadi Therapist na Mangjona Kem Kya Pangthoktuna Examine Torba Matung Makhoi Haksangi Pibam Matung Inna Alim Kona Social Welfare Department gi Kuthangda H Amadi Assistive Device Kya Lemna Pitharak Pasing Yenthopagi Thorom Ama Moirang Esi Kiam Laikai Laiba Purit Mandap Moirang the Pangthokri District Social Welfare Office Bishnupur na Sindana Pangthokhiba H amadi Assistive Device Yanthokpagi Thorom aduda MLA Moirang AC Thongam Santi amadi District Social Welfare Officer Bishnupur and Jyotish Singh na thorom mapu oina saruk yaki ngasigi thorom aduda beneficiary marfuda tarukta wheelchair walking sticks battery hearing aids spectacles cervical collar, knee brace, LS belt, adjustable walking aids, denture, foot care, walking stick with seat, crutch, Angela, walking foldable lachingba, equipment punna chahunga umra taruk yentoki. Ministry of Culture, Government of India ki medyang makada Kanglai Park Thangta Cultural Association na Sinduna Thangta amari jagoi isai gi thorom pangthokri Imphal East Lairen Patlaiba Association asigi sanglenda pangthokiba thorom aduda Ranganiketan gi Chairman Ajit Das na athoiba mitung Chief Minister gi Indigenous Martial Arts Academy gi Secretary Khetrimayum Bhakti Kumar na akhanaba mitung amadi Manipur State Kala Academy Awardee Puthem Mangina thormapu oina saruk yaki thorongga mari leinana Kanglaipak Thangta Cultural Association ki President Longjam Biren na haikibada Manipur ki culture ki lamda association asina saruk yabaga loinana awa ana khangduna hingnaba hotnajarakpana ngasidi chahi nifu mari sure Manipur asi culture da yamna ina khunba leibak amani haibada haimanba thokloi thangta gi sathe kaya jagoi isai gi moongda utchabani haiki performing arts singbu yokhatnanaba hotnabada miyamna sogapiu haiki Chief Minister gi Indigenous Martial Arts Academy gi Secretary Khetrimayum Bhakti Kumar na haiki bada thangta asi
Housing state asigi curriculum da hapchinduna hogolakliba mahiroisingda khanghanduna matam amagi lairamba thaksi khasi chatnalonsing amuk hanna nahunana khangba ngamlagani haiki thoromgi saru ama oina thangta associations singna thangi leiteng kaya utki Porompat laiba Imphal East DC office complex manungda lairamba Sombungi SDO SDC amadi sub registrar gi office tha asi tarahum doidagi Sombungda amuk hanna puraktuna mathau tawba haurgani haina lamlai SG MLA KH ibom sana phongdokre mafam asi nauna office hogjilakna ba sem sariba Sombungda laiba office sing MLA masana lusingduna lamlai SG manungda laiba club Mara paibi kaya ga loinana sengdokpagi thoromda haikibani thorom aduda MLA ibom chana makha tarduna hai matam amada state asigi law and order gi phibam phatamdabana Sombungda laigidaba SDO SDC amadi sub registrar gi office singi staff singsu afam asida phamba ngamlamdabana porompatta phamkibani masina maram oiraga maikai asomgi miyamna chesang Tanaba yauna hiram kaya da oaba kaya mayok duna laki adubu haujikti state asigi law and order gi phibam pagalakba asigi yenglaga tha asigi tarahum doidagi office hangnanaba lengakna warep lokpani phundoki Maitai haiba phurup asi scheduled tribe list chalhanbada Manipur laiba MLA kudimakna hotnaminaba changi haina Shiva Sena Manipur state ki president M Tombina phongdokre Bauprada laiba party office ta pangthokpa pomisinga unabada mahakna makha tarduna haikibada Manipur da khundariba maitai haiba phurup asi scheduled tribe list chalhogdrabadi tungda awaba kaya mayok narkani maram asina miyamna taliba demand asi Manipur gi MLA khudingna hotnamina ba mathau tai haiki Maknam khatar duna handak pangthokadoriba sangai festival asi hena mapung phaba state ki thorom ama ohenba ngamnanaba mipung khudimakna hotnaminasi loinana mapal lamdagi lakba mioi singbu lamdam asigi fazaraba hospitality utuna taram oksi hainasu phongdoki Haukiba October kumathoi amasung kunithoi da RIMS Jenims Sija amasung Chuchampur Medical College da tamnanaba Mahiroi Singh Khan Kibada OBC MP category ki reservation seat Manungda non-local Muslim ama Yarom le haina All Manipur Muslim Organizations Coordinating Committee Amokoki Secretary General Wahidur Rahmana phongdokre hiram asigi matangda Hafiz Hatada laiba Amokoki mayai losangda paugi mifam amada phongdokre Pagim pham aduda Wahidur Rahmana makhata na hai Manipur da MBBS amasung BDS khanbagi pangthokkiba counseling aduda net eligibility pass tawraba mahiroi kontra humdoi khanki makhoi kontra humdoi gi marakta RIMS ta manga Jenims ta taramari Chuchampur Medical College ta mapan amasung Sija da manga tamnanaba mahiroi khanki adubu yamna laibak thibadi RIMS ki mahiroi manga Khan bagi manungda OBC Baitai Pangal gi reservation seat anigi manungda non-local amabu khalamba sini non-local asi unreserved seat ta khangadabani adubu health department na karamna non-local amabu reserved seat asida khalamlibano Manipur da minority category oiba Maitai Pangal bu chaukhatna hingnanabagi dabak lengak na piriba samada mari seat reservation asida mitopta Munkiba asi yafam thokte OBC Maitai Pangal gi certificate piriba mari leinaba authority na karigumba background check amata tawdana certificate asi piram liba asi ahoba khara leibana reservation seat asi Maitai Pangal asengbada pibi gadabani loinana OBC Maitai Pangal gi certificate piram liba officer sing adu lengak na yengsinbiu karigumba non local na asum Kansilakpa Tarabadi Amukok Amadi Manipur gi CSO ga punsinduna khongjang kaya ama sangchilagani haina phongdoki OBC MP ki asi hari bamiyo isda piduna sum occupy tawki ge doba lai tawki ba Tarabadi akoi All Manipur Muslim Organizations Coordinating Committee amadi Manipur da lai ba Manipur miyam
amadi Manipur gi she so puna maka usilaga thongjang kya sanction dona hai bo OBC MP asi MP gi seat asi akoi MP maitai pangla aseng da PBU haina taksil lagani Uyumpok leiba Pre Progress Academy da Kimax ki mityeng makha da thangta bu subject ama oina mahiroi singda tambiba hokre loinana thangta day observation committee na chathariba thangta numit thabungi kuntaruk ni chanba numit ki thorom su pangthokre ngasigi thorom aduda Laitan Them Dhamendro Maitai chairman thangta day observation committee school asigi principal oiriba Haikruzam Sanjit Singh amasung Brahmachari Bayum Bilki Sharmana Mithunglen Singh oina saruk yaki United States ki Florida gi nongpok thangba samudra khongbanda hurricane Nicole humjilakre US ki National Hurricane Center na haikibada Bahamas da humjilluraba matungdagi di Hurricane Nicole gi sapu kankhalakre November thadadi masi tangna thokpa thodokni hari Hurricane Nicole gi sapu asi pungda kilometer chama kun yangi akanba nole nungsit amadi nong haithaba yauna Hurricane asi humjilak libani hari tahi contract ki mamangda ahanba oina nole nungsit asi November thada lakibani Florida gi county Putareta states ki state of emergency lauthokre Florida gi governor Ron DeSantis na haikibada miyoi lising tratok na nonglen nuksit na soan kraba power cut seljun bagi thabak lokatli Tamil Nadu gi Madurai district ki manung chanba Tirumangalam da laiba fireworks godown amada maicha pagi thodok ta yamdrabada miyoi manga sire mi kan bagi thabak kan chathari Madurai SP R Siva Prasad na haikibada thodok adugi matangda tejili asok apan nanglaba miyoi tarasu layangli Police officer aban haikibada fire tender na mafam aduda sangchinduna mai kanbagi thabak chathari Sanabagi pau District Sports Association Kaksing na sinduna Lamjau Playground chathari ba DSA Kaksing Second Division Football League 2022 gi winner Royal Football Club RFC Hianglam Obgai na oikri team asina apunba point 39 phangduna mako oikibani Gadajit Youth Welfare Association Club KYWSC Obgai na point 3 phangduna ani suba position takre league asigi ngasi aroiba namitta KYWSC Obgai amadi FC Kakching Kuno anina sanakhiba Mesta KYWSC Obgai na FC Kakching Kuno panjal ahum anida thoiki KYWSC ki panjal sing adu jersey number 9E Jotin na minute kun jersey number Mari M Sital na minute nipuni thoi amadi yakhai me thoida chanki FC Kakching Kuno gi panjal sing duna jersey number 3S Joymani na match ki minute kun mari amadi jersey number 11 KH thoi bana minute contract chatpada chanki bani Mamang tha October ki tarani thoidagi All Jirbam Sports Association na sinduna team tare na saruk yaduna sanaba hokiba taratre suba N Haricharan Memorial Sub Junior Boys Under 15 Football Tournament 2022 gi ngasi Vidyanagar Sports Complex ta sanakhiba final match ta Cookie SC na PYC bo goal ani soino da maithiba piduna Cookie SC na champion oikre aduga PYC na runner up oikre Cookie SC gi sanaro jersey number 10 Samuel amadi jersey number 11 Thangau sangna kuntra manga amadi humudra suba minute goal sing adu Sanduna Cookie SC na PYC bu goal ani soinoida maithiba pikibani aroibada maroipo amuhanna Capacity Building Conference on 5G ngasi Chief Minister N Birena hudokre Jenimski Boys Hostel number 3 sangakre Electric vehicles, charging infrastructure and renewable hybrid energy in Northeast India haiba thimda numit nini chacharakpa awareness kam workshop ngasi losinkhre Ukrulda Lomi Singda Ningtham Marumrang yenthokre loinana Tratet Suba and Haricharan Memorial Sub Junior Boys Under 15 Football Tournament 2022 gi champion Cookie SC na oikre ngasigidamakta di paudam pijaba mata solution jari mejang tabir ba khwai puno pu amuka hanna khurumjari